अहानबदा हौजिक फाउबगी मरुइबा पाउसिंग थमजरी रिम्स की डॉक्टर अमगी युमदा मसक खंगदबा मियोय खरना हैंड ग्रेनेड लंगसिंदुना पोकाय हलमले लैकाय मियामना वाकत मिफम सथखरे खुंजामयुम अरुणबु प्रधान रबीना हाटपनी हाइबा मसाने याजखरे अमदी हुंद्राग तरुक सुबा महाकवि हिजम अंगांगहल लैखिदबगी कुमोन थौरम पांगथोखरे खुरुमजरी टाइम्स ऑफ मणिपुर न्यूज में ताबिरबा पुनमकबु अरुणबलाना तराना ओक्सरी हौजिक फाउबगी मरुइबा पाउसिंग मियामदा संतोंना पिजरी ngarang numidang athengba pung 10:30 minute nimfurom tarakpa aduaida Imphal Police Station gi manung chanba thangmeiban hizam dewan laikai da leiba doctor amagi yumda masak khangdaba mioi kharana hand grenade langsinduna pokai halamle doctor adugi ming thoksom sito chahi nimphugumanga apokpa laikhidraba TS Danesor kawi maha cardio thoracic surgery rims ki head of department oina thopubani thodok thokpham dagi phangba pawgi matung inna bom asi doctor chitogi yumgi thongal maktada thokibani bom pokhai ba aduda gate manungda khamduna leiba angaubu masugi barnakar registration number MN01G2679 amadi silver masugi Maruti Alto LXI registration number MN01K4557 animaki mingsel amadi body gi mafam kayada akai atoi kya nangki thodok asigi matangda doctor chito gi loinabi thoksom rositana bom attack asi kanana kari gi damakta tauribano haiba karimata khangde lalholup amatagi dimansu leite mi kungna taba mafam da bom langsinba si yamna laibak thibani matungda asigumba thabak asi tobiganu pendaba sauningba leirabasu wari sanaraga waroi sing porakmina si haina mahakna haiki कोलासबन से लोलगा तुम्बनिना अदु मतमदा सु से कार चाइबिन उदेबा को अखोइना बोम पोखाइने से अदगी अखोइ से अमुका खले मथक्ता अखोइ इन्वर्टर नुंग लेरि म्याम से पोखाइरे जा लाइन येंगे चेक तौरेबा अदु पोखाइरम दबदे अखोइ से काखल कांदा थंगनबगी मी म्याम नै तैमा नोगी गेट तो होरो लेहोइ बोम पोखाइबा से नोइदा मालेन हाइरेबा अदु अखोइ से कुमधाबा मतमददी समाइना कार नुंग से कोलासबन से सोजे हांगदो कांदा थोलक मतमददी कार नुंग से समाइना बोम पोखाइबे मचे मचे समाइन तौ लेरमेबा अदु चितन कनागुमतना खुद चितन तोरपा डिमांड तोरपा कइगुम सुम अमत भौ लेते खोइदा अदुना अखोइनासु याम ngakna thueba समाइना खोइदा तोरपसी अखोइ मोइना कइगुमबा खोइदा अदुदाइन हाइनिंग बलेरगा सु हाना करिमता हाइदा बिदा समाइना बोम हेक्टा लंगझलगा पोखाइहन बसे सी मतुंग मनाउ तौबिगनु हाइबसे आइना अपील तौजनी नाकल अमरोमदा थौदोक अदुबु यानिंगदबा फोंगदोक्तुना लैकाइगी मियामना वाकन मिफम अमा चथखरे वाकन मिफम अदुदा सरुग्याखिबी लिंथोइंगाबी वुमेन्स एसोसिएशन मैरा पाइबिगी प्रेसिडेंट कैसाम मेमसा तोंबिना युमलक्ता बोम लंगसिंदुना पोखाइ हनबा यानिंगदे नुमिदांगी अथेंगबो मतम ओइबना अशोक अपन याहोदबनी करिगुंबा नुंगथिलगी मतम ओइरमलगदी अशोक अपन कया अमसु यावरमबा याय असिगुंबा थबक असि मतुंगदा अमुक हन्ना तौबिगनु थौदोक असि कनाना करिगिदमक्ता तौबनो हाइबा थुबो मतमदा सेंगदोकपिरो हाइना महाकना मखा ताखी युमलक्ता सिमाइना बोम लंगजन बाइजे अमुक अना तौबिगनो अखोइ यामना मिपाइजे लैमिनारिबा अखोइ अशोक अपन यावरमदि अंगो यामना साथीबा मवंगदा चथरकनी थाबक तौरमजे अदुइदना करम्बा संस्थानो करम्बा इसाजिंगनो करी नुंगाइतबा लैबगिनो नुंगाइतबा लैरबसु अखोइजे उनरगा वारी वाताइ सारगा लोइनमक याबा ngakतनी अदुना फत्तबा थाबकसे अमुक अन्न तवनमिगनो मफमजेदा करम्बा संस्थाननो करम्बा अदुगुम तंगदि सेंगदोकपिरौ मदुनि इमा अखोइ गैना इसाजिंगी मफमदा पामजरिबसे नुंगाइतबसे गनोने अखोइगी हाना खोइदा डिमांड नुंग तौगिबा खोइदा सि कनागुमतना चितन तौरपा तुंबा कइगुमबमता खोइ मुंगसिदा लेते अदुना अखोइसु सिगुमबमता लेतना अखोइ मुंगदा हेक्ता बोम पोखाइबसे मसि खरा नुंगाइजदे करिगिनो हाइबदो अखोइनासु करिगिनो कनानानो हाइबसे सेंदोकपिरोओने हाइजनी
Saliba tha sigi kulhumdoi gi ayuk anganbada Irilbung Police Station gi manung chanba Irilbung High School ga mayok nana laiba sifai lokol da bhamon kampu makha laikai digi khunja mayum arun kauba miwei ama mihat thina halamba thawong adubu yaningdaba fongdoktuna ngarang dagi matam kaktana Irilbung lambi thingbagi khongjang ngasi ayuk Imphal East ki SP Jogesandra ga wari sanaduna wafam khara yanaba purakpadagi lambi thingbagi khongjang handokre Arunbu Pradhan Rabina Hatpani haiba masana yajakre Khampangi President Laisram Romabatina haikibada Thodok aduda January-ba Bhamon Kampu Gram Panchayat ki Pradhan Nauksekpam Rabi Police na wahang pahang sathabada mihat asi mahakna sathakibani haina masagi maral yajakre mahakna haidorakpadagi matung inna mapuroiba lairabi nupi amadi leisabi kaya amasu mahakna moithem tawduna anakpa mari fawba kayarak thamki haiba khangbangamle hairi mihat asigi langla langjin thidokpada SP Imphal East Jogesandra Haubijamna Laukiba Thodang Irilbungi miyamna thagattaba ngamde haina mahakna makha taki Athuba matamda akoi khangnaba honarage banjidadi thadokpiu akoina naiba surrounding dagi report nungbot lawba satpa kanda lambi sida akoi lambi se thinglairagadi akoi yam thuna haiba ngamoidori ana haibadagi hauji akoi Imphal East ki kainogi SP siga akoi JC gi miga akoi public khraga asi yanaja bandi hangtoksare ko aduga hujik makhatana akoina sathajiga moina hairakpasina akoigi asiba hakchangse Hakjangji akoi postmortem tawrasi haibneba asiba hakjangji postmortem tawrasi haibasida akoi ayaba pijaramdri haibadi akoi public ki apamase khangdana chatliba akoi khatana akoina apambado akoina yare haiba hoi haiba yes haibase thambigi ganu aina haibase ko thambigi ganu akoi mayamsiga tanaro matungda akoi asi ayabado pijage akoi tanajaru ki ge harga lakjabani aduna ngasi Imphal East ki SP sina tawbiriba akoi prajagi damakta angam thakta honabiraga prajana pamba khara tawibase thagatjaba ngamde mabu yam phajana akoi bamong gambu haibaji sina bamong gambu praja khudingmana sarbu thagatpa phungthoksari Amaromda haukiba tang kulhumdoi numita khoi saunaraba miyamna Pradhan Rabigi mayum thugaikiba aduga maral leitaba yumgi miyoi sengna thengna horiba awaba sengi matangda Rabigi manau nupa en angambana Tom TV da wafam kayamsu thamlaki kanani aina ju moi thugaibe khaibla kanu da magi marando sapsabagi maragi matungina angi matungina phasibu tawraju mayamgi apam mongdabu magi sapsaba punishment to tawje aduga lairiba akhoi mayamgi khalaga angang bi khalaga yakai thugaibi kitang mayam hoi saungingbagi tawragaju kitang phadabiro lepiro haibutu sungai yadebako manipuri oina mob justice ai yam yajaningde hai tasengna mara leibutugi matungina adigi magi kaino tawbuduna amani adi mathakta ngarangju mogi tapenda kudingi aiju yim amalinga leijarimni mara leibong khaktugi natraga maji hojikche sapsana mara leire haibjuna te ma masana ju yajadri hoi nupingangi mari leina ba chena baduna amoirga ju miasi gidi ma mari sulein de haridina adubudi hojikche chawkhalabani tum ma mara lei tab du tum khanga do leir pone ba adi mathakchi dangarang moi ko ta puthokpasi ge mo halakpasi da mo nung thomdana am ka ju hana thugaidana mai nung thagni na lakpasi yam yajaningde maramdi tasengna aiju yum ma house number tongan leijarabani adi mathakta moi hanjan tawrije marandu chapchana khanga kanda adudugi waju finding id laibakida ain palimna ain matungina magi chapchaba marando mayamdina yade ha gajo khuna mara leiramagadi mauche leira habi adi haidi court ki trial oidimina di mayamji investigation du loidimina finding du oidimina magi pose yadeba aduduna oirakanda di akoina magi maranje leiramagaju lemdragaju lerambagi matungina ju leiramen khalaje leiramagaju magi maranje masigi danji pibida matik cha de haragaju akhoi myam changdana adudi matik cha ba kai lei khole du tanabi aduna tabidekta tasinama oramdren khaloi gi thugari ba yung kai myam je kanana recover to widawri jesina to widawri bra natraga manipur sarkan to bidor kanan to bidawri geba ai dai yu thandu de ngawgera phaigra yu chakhi ba ai gi nupi nga ai gi che chal leiri ai gi cha hogolei mogi generation kamain to buno Ningom Thongjaw da laiba Mahakabi Hizam Anganghal Memorial Trust na sinduna humdra taruk suba Hizam Anganghal leikidabagi kumon thoram ngasi NYVO Club Community Hall da pangthokre thoram adugi athoiba mithunglen gi oiba warol pireduna Manipur University gi Manipur Department gi Professor Nahakpam Arunana Ngasigi thoram asi Manipur gi amata ngairaba Mahakabi ni haina haiba yaraba Hizam Anganghal na sahita gi lamda piramba khudol sing adubu tungi mirol na kaudana ba pangthokpani ningom thong asi Mahakabi Anganghal gi aroiba yahip tan kiba mafam amani maram aduna trust asina sumna lamdam asida asigumba thoram ama pangthokpa asida nungaiba fawi haiki Anganghal bu matang khudimukta ningsing duna leiba
tungi naharon singda aikoina ngasi mahakabi gi mamal mahakabi na aikoigi jati sida saita da tawirami ba kudol ase masi khangan ba haibasi tangai phadabana tungi naha singda khangan ba haibasi tangai phadabani na aikoina asigumba kumon ase pangthokpani Handak pangthokiba Lok Sabha Mikhalda Andro Kendrogi MLA Oiriba Minister Syam Kumar Deputy Speaker Kongkham Rubindro Amadi Khurai Kendrogi MLA Oibata Natana LDA gi Chairman su Oiriba L Sisundrona Election Model Code of Conduct Thugaiki Haibagi Khudam Sangdam Puthokpaga Loinana Manipur Pradesh Congress Committee gi State Legal Department gi Chairman Advocate N Jenta Kumar na Election Commission of India gi Chief Election Commissioner Chief Election Officer Manipur Deputy Commissioner Thawbal amsung Outer gi General Observer da Aiba Wakat Pishin Kre Pishin Kiba Wakat Cherol Aduda TA Syam Kumar na polling station da Miyam Galoina na famduna laikiba photocopy singsu attest tauki hairi. Hauzik Pawing Meraktan Aten Break Amatang Logzari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afaba ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahausa dagi thokjarakpa ising logduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankai tha taruki lupa lising amaga chamanga tha ahumgi lupa chatre yankai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com. Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholokba cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympics@yahoo.com. Interview place Classic Hotel Imphal. Break matungda mayam bamuka hana taram noksari Imphal manungi mafam kayada nong makangdana bom pokhaiba amadi bom thamjilambagi thokdok kaya leptana thokleba asigi yenglaga lokhalakpa section tharangi saruk ama oina Imphal West District Police Commando na City Police Station gi manung chanba Pauna Bazar gi Maharani Thong Wahangbam Laikai Jiri Parking Area da Paksana combing operation sathakre District asigi Additional SP Operation AZ Sarmagi Mityang Makhada Imphal West Commando Amadi Bazar Unit ki combined team na ayuk pung nipan dagi pung nipan gi minute kuntra manga fawba satsakiba operation aduda miyoi chamaga hundra manga masa masa gi saktak se puthok handuna masak khangdokpagi thabak sathaki maduda masa gi saktak se yautaba miyoi taraga taret makhata na verification sathana bagi damak lokhatlaba matungda City Police Station da sinaki Handak pangthokiba taratare suba Inner Manipur Parliamentary Constituency da Independent Miref oikiba RK Somerendro Allies Kaikugi Thangmaiban Maisnam Laikai da laiba yumgi thongal da khamduna thamba gypsy number MN03B1438 sakhang daba singna thugairamle ngarang numidang pung tara mathoirom taba matamda thokiba thodok adu kanana kari maram gi danak satharam ki bano haiba khangba ngamdri adu moinamak CCTV footage tagi general ba miyoi adu masak khangba ngamkre thawong adu Miref oikiba RK Kaikuna masana khangna sengdokpiro haiba yauna wafam kayam su fongdorakli demon thuai biramise noi jade haitare gari kaibagi nataba aina habdu moida kari wakhan chelibano kari wakhan da aina kari moida phattaba tawgibano kari haigibale ke mahoide kari feelings lebeno smana tawpose noi jade haitare malibang cha ta daba mongse ham tawningde aingondagi wanate atopa du singai sugum thabus tawningde tasin election adun wari mo igre hajuga smana ga tasina yung thongan magni hayarabne ai sidagi khoi thongan jidi kitang chathoba saidane khamije main road ne ba sa ki lerek sidane haitare adu si changa tongam se ma laibo phabni akhoi angang sing lekai halaman sing thena hauda ba se tasina phatta patho thoma si haina khale du ma tho so ningde
ꯃꯇꯨꯡꯗꯁꯨ ꯃꯇꯧꯍꯟꯅꯤꯡꯗꯦ ꯑꯃꯗꯁꯨ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯒꯁꯨ ꯄꯥꯜꯂꯤ ꯃꯥꯅ ꯈꯪꯉꯝꯃꯣꯏ ꯑꯗꯣ ꯑꯊꯨꯕꯗ ꯈꯪꯉꯛꯑꯅꯤ ꯑꯩꯕꯨꯗꯤ ꯀꯩꯝ ꯍꯥꯏꯕꯤꯔꯔꯣꯏ ꯈꯪꯉꯛꯑꯒꯁꯨ ꯑꯗꯣ ꯃꯁꯥꯅ ꯍꯥꯏꯗꯤ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯆꯥꯔꯨꯕ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕꯤꯔꯒ ꯁꯦꯡꯗꯣꯛꯆꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯦꯡꯗꯣꯛꯄꯤꯔꯒꯗꯤ ꯀꯅꯥꯝꯇꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯣꯏ ꯁꯦꯡꯗꯣꯛꯄꯅꯁꯨ ꯐꯅꯤꯅ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯈꯤꯕꯒꯨꯝ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯦꯝꯒꯠꯇꯨꯅ ꯃꯇꯤꯡ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯏꯔꯝꯗꯝ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞ ꯏꯀꯜꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ PCYWC ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ CSO ꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSO ꯑꯃꯗꯤ ꯂꯅꯥꯏ ꯂꯨꯞ ꯑꯃꯠꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯤ इम्फाल ईस्ट की उरिलबुंग पुलिस स्टेशन की मनुंग चनबा फुनाल मरिंग चिंगयांगदा ngasi ayuk mafong khangdana horakpa lanmeina maiwairaktuna ching asigi mamang thangba chingmai gi ayamba saruk maina tumna chakre manipur fire service ki tender chingna khonglei thuna sangsinduna mai muthat hobadagi ching mathakta laiba yum kungi mathakta maina sakpadagi kanba ngamhore thongdok thokphomdagi fangba pawgi matung ina mai asi funal maring khanarok lambi gi singkhong mapadagi mai adu chakpa horakpa oiramba yai hairi nungsit ki mairam tabana mai adu mathang nungsit mairamda wainaraktuna atenba matamda mai adu sandorakhibani mairi adu wangna sakhalakpana thangnaba chingmai da su wainarakpa yabagi fibamda lakhi adubu fire tender ahum changduna mai adu sandorakpadagi thingki thodok adu da chingmai da hauba u pambi kaya tumna sakrabasu laibak fabadagi asok apandi amata yaukhide ngasi ayuk Teknopolda u puduna lakpa tata truck amadagi u singlokthana naba honabada thokiba laibak thiba thogdok amada mioi ama laikhidraba mioi adugi mamingna khamkholet nungdim apokpa ngamson hungdim kawi truck adugi Teknopol sarasonda laiba letkothang baite koba amagini hairi Loktak Brigade amasung National Skill Development Corporation NSDC na kusam naduna Skill Development Seminar ama ngasi Kiam Baning Sing Sanglen Bisnupurda pangthokre Singi District Sing yauna tongan ba district kayadagi lakpa mahiroi chahumga marifu mangana seminar aduda sarugyaki loinana training program aduda field technician retail sale associate sewing and weaving computing and peripherals handloom haiba tongan ba hiram singda tha hungi coursing hangdoktuna mahairoi singda scheme sing asigi makhada lemna mahai tambigani hairi brigadier Sanjeev Kumar na fongdorakibada prime minister Kausal Vikas Yojana gi makhada paikhat kadoriba tongan ba hiram singda pigadoriba training program asina yauriba trainee khudingwakta thabak pigani natraga soidana kanaba pigani haibagi natte adubu masana thawai yauzaba honaba kanba mioi singdi makhoigi skill hakthengna honaduna makhoigi punsida soidana kanaba pirgani haiki guarantee will certainly help you in connecting with the prospective employers or in starting a new entrepreneurship from your side, but we don't guarantee any kind of employment post this training. This training is just to help you in attaining some kind of a skill which will help you in becoming employable. It's a minimum 1-year program, but depending on the response and depending on the number of people who want to undergo, we may carry it even forward. DC Pawan Yadav na fongdokibada training program asina yauriba mahi mioi singsigi skill hangat handuna state asigi saukhatpada achobo mating oirgani amadi naha singsigi self employment natraga thabak phangjanabagi afaba initiative amani haiki We will cooperate further and it's a very nice initiative by Sanjeev ji and my vision is also and all my cooperation we should come with all these stakeholders which are present in the district to come out with a new initiative and also to do something which can be helpful for the district.
Kumsing lising amaga chamapan marifugi April kuntarukta CRPM na pasoi langjing khunauda iramdamgi maral laijadraba micham mari nongmaina kaptuna hatok pikiba amadi kayamana asok apan nanghanduna ot naikiba laibak thiba thodok adubu ningsingduna pripakna sahi kharagi mamangdagi pangtoktuna lakpa taruk suba Indian Colonialism Resist Day 2019 na lakpada kanglei khunagi miyamda wafam kaya thamlakli aina thingkraba lalholub asigi publicity and propaganda gi secretary in charge laibak ngakpa luwang na thadorok cherol asina makha taribadi IOF na lamdam asigi miyamda satharakiba mihat mipun amadi miwat minaigi mayokta laibak miyam hupna ningtam kholaw lawminasi amadi loilamgi minai yotling thadatuna isana iromdom laingak saba ningtamba sakhotpa manaba khunai amagi damak apun balising amagi makhada ningtam yawon lanthing sathaminarasi hairi Khongjom Battle Memorial Committee na Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglei Paka kusamnaduna ngasi Khongjom gi Tengol Lampakta chamaga kunipan suba Tengol la ningsing thoram pangthokre thoram aduga mari leinana miyamna Tengol Lampaki khongda athoba singi mafamda haikat laikat tamki Pawgi mrektan aten break amatanga longjari Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda mayambam ka nataram noksari Bharat pumbada phatta haudi kaya hundokpham laitabagi awaba mayok naringai serakta Arunachal Pradesh ki Tawang district na awang nongpok lamdam singi manungda khwaidagi nanba district ama oire haina Ministry of Housing and Urban Affairs na lauthokre haukiba chahi 2018 da district asidagi biodegradable bag sing seasonaba Haukrabani, Loinana Sahi Anigi Mamangda Union Ministry of Urban Development sin Laibak Sin Batungna Satakiba Cleanliness Survey Amada Awang Nongpok State Singi Manungda Gangtok Aizol Amadi Imphal na Mathang Manau Oina Khwaidagi Nanba City Oina Kalakrabani Haukiba Mars Thada Hozai District ki Doboka Police Station gi Manung Chanba Digol Zaroni da Thokiba Nupi Macha ama miyoi mangana namza namthang nakiba Thongdok ka mari lainana Doboka Police na Nupi Masa adugi matai amadi atopa miyoi ahum fagat kre tamthiraba Thongdok adu tha amagi mamangda Nupi Masa aduna mahaki matai aduga mari mata amagi da chatpagi lambida thokibani ngarang police na farama miyoi sing adudi Sahid Ahmad Dilbar Hussain Gulaf Hussain Kawi loinana Thongdok aduda khangsinnadana saduna lairiba Nupi Masa adugi matai Faizur Haq na detain tawduna thamli thodok aduda January ba haiba Abdul Motin amadi Alim Udin Mirot Oiri makha tana thijin humjin bagi thabak chathari athuba matamda Mirot Oiriba miyoi ani asisu phanana ba honori haina Doboka Police Station gi official in charge Nilupal Boyana phongdorakli Assam dagi class 12 tamliba mahiroi ama National Aeronautics and Space Research Administration na kaurakle Assam gi lumdingda laiba mahiroi adugi mamingna tanmoi kawi mahakna nasana sinduna pangthokiba youth scientist competition da mahakna puthokiba pung nimfuni pandagi humdraga nithoigi mamangda yuha hagadore haiba khangdok pangamba khutlai adugi damak khangalakibani loinana mahaki invention adubu miyam da Kanghananaba California da laiba National Aeronautics and Space Administration headquarter dagi baton tawrakibani tanmoi me kungani panda California da salagani Assam gi Hozai district ta laiba lomdingi miyamna tanmoi gi mai pakpada harau tayamba phongdorakre
ngasi ayuk anganbada kha thangba Kashmir gi Anantnag district ta security force amadi lalhauba singi marakta khut thokna bada lalhauba ani sire thokdok asigi matangda police tagi fangba pawgi matung inna ngasi ayuk anganbada security force ingna operation chathabada nongmai kapsilakbadagi security force ki maikai dakisu handuna kapada lalhaulub Hizbul Mujahideen gi lanmi ani adu hatkivani laikhidraba miyoi ani adu gi mamingna Sabdar Amin Bhat amadi Ahmad Gani Alai Saifullah kawi physiotherapy tamliba mahairoi Makoidagi AK rifle amadi SLR amasu fangle hairi Sri Lanka gi Colombo da station degi thoram pangthoklingai da search ahum amadi 5-star hotel ahum da bom pokhai bagi thodokta sikiba mi gi masing chahum ga yankhai mapan sukre ngasi su Colombo dagi kilometer nimfu rom lafna laiba pugoda gi magistrate court amagi nakal da sakti lerba bom ama pokhai kre adu moinamak lamhang oibana asok apan amata yaukhiba laite amarom da station degi numitta thokiba bom pokhai bagi thodok adu lainga aduna section ba wat padagi thokpani haiba yakre thodok aduga mari lainana chenaba miyoi humfu phagatpa ngamle haina police ki wangangloi Ruwan Gunesh Karana haikre ngasi yuk phongna ki ba pause singda kari kari maru eba paw yori bag haido mayam punna mung mieng taminasi Lamjingba Times Polling station taragani thoigi repoll sada marfuga taret dasmik taragani thoigi sangda vote thadanaki Kairauda irang thokpa natana ataidi santi oina vote thadanaki Manipur laingakna khongjom numit ki wahanthok leihandre trust CM Biren moral ground da fam thadofam thokle Congress Muhindro Arungi mihata makhoigi loina bising senaramle Sahi sama helaba nungda hakba lairik mayek state archaeology na ahanba oina puthokre Huen Lanpao Polling station taragani thoigi repoll da vote thadabagi sang sada marfuga taret dasmik taragani thoi oiki CPI gi worker tonglakpa gari ani akai atoi nangki Mohendro mihata mahaki loinabi yauna mioi ani senarambadagi fare SP Poknafam Inergi repoll tawkhiba Imphal East ki polling station taragani thoi da sada marfuga taret dasmik taragani thoi gi sang da vote thadanakre Kiamgai amasung yaripokta gari thugaikre asokpa yaunakre Arun Mohendro gi mihat magi loinabising amasung atopa nupa ani fare Isel Express Akanba section thorang marakta CPI gi inner agent fukre Imphal East ki polling station taragani thoida sada marfu gi sang yauna voter singna amuk khanna vote thadakre Repoll tawribasi niyam sumna vote thadakibagira Goswami Government na khongjom de thauram muthat kadaurabra Pre-matric scholarship ki senfam atubada pitokpiu aksu Repoll maram sade haibadu sengna taksare pradhan Sangai Express Polling station taragani thoi da sada marfuga taret dasmik taragani thoi vote thadanakre CM gi mathakta action launaba MPCC na ECI da wakat khre Mohendro mihatta loinabi senaramle police mioi ahum furaki Desamna I dan tawkre court complex ta irang haurakre Sana laibak repoll da sada marfuga taret dasmik taragani thoi yauna vote thadaki Andro amasung Kairau Assembly constituency da khatna sainabagi thaudok masakhara thoki Sahi kunda ngarangna Manipur da khwaidagi saba numit oikre Naharol gi thaudang Kendra marigi polling taragani thoigi repoll santi oina pangthokre voter sada marfuga taret dasmik taragani thoigi sangda vote thadakre Fizam Muhindro hatpada senabani haiba mahaki nupi yauna mioi ani fare remand lokthakre Repoll tawriba andro kendragi polling ani makta BJP na vote yamna hena fangani Minister Shyam Kumar MLA gi PSO yauna worker singna CPI gi agenta khut tharaki Spinal cord ta soklaba driver manglem zawda TDC na lupa lising yankai khutsinakre iraiba polling station taragani thoida santi oina amuk khanna vote thadanakre sada marfuga taret dasmik taragani thoi yauki polling mapanda irang thoki repoll mai pakpa maset amani punna yengbada democracy gi wahanthok manglaba mikhalni ain gi thongda sananaba sem saduna leire Hareshwar Lois lakda maru iba paw amuk hanna pizari Rims ki doctor amagi yumda masa khangdaba mioi kharana hand grenade langsinduna pokai halamle laikai miyamna wakat mifam chathakre
Kunjamayum Arunbu Pradhan Rabina Hatpane Haiba Masana Yazakre. Amadi Humdra Taruk Suba Mahakabi Hizam Anganghal Laikidabagi Kumon Thoram Pangthokre. Hauzik ki Manipuri Pau Matang Sidaloijare Times of Manipur News Ming Tabiru Punamak Pomka na Kurumjari.